अहानबदा मोरगा पाउ पिजरे सुप्रीम कोर्ट के जज तरुक के मणिपुर खोंगचट असे यामना फजब खोंगचट अमा ओइहनिंगे मेगा चत्रा FMR लौथोखिबा अमदे वॉटर फेंसिंग के मायोक्ता पीस रैली अमा चटख्रे थोंग सारंबा ठिकादार थीब खंखिद्रे मरी लेनबा सिंगना मिटेंग चंगबियु MMPCC अमदि चुराचांदपुर कर्फ्यू कोमथोख्रे दुकान अमसुंग कैथेल सिंह थोंग हांगनख्रे हारि खुरुमजरी ममी टीवी ने संदोक्चरिबा प्राइम टाइम न्यूज मीटिंग ताबिरबो काय पुनमक रोनिया आचोमना तराम नोक्चरी पाउ संदोन पिजरी था असिगे कुनिटोयदा सुप्रीम कोर्ट के जज तरुकना मणिपुर दा लाकदरबा खोंगचट असे यामना फजबा खोंगचट अमा ओइहनिंगे हाइना MPCC के प्रेसिडेंट मेगे चंद्रनांग से पार्टी को बा पावे मिफम अमदा फोंदोख्रे हारि इंग्लिश अंगनी कुलुमदोय गे मेगे तांग अहुम दगे चथरकलिबा इरांग असिना मरम ओइरगा रिलीफ कैम्प दा जंगजफम लौदना लैरिबा सिंगे अवाबा खंगहनबियो अमदि लेंगाकना महुत सिनबिरगा पाउदमबिबगा लोइनना मसा मसागे मरंदम हनबा यानहनबा थौशिल थौरांग पाइखत पिनबसु फोंदोखे हारि महाकना हाइकेबदा चुराचांदपुर दा अमदि तंपाक लमसिंग अनिमक्ता ngasi फावबदा जस्टिस तांदना लाखली मरम अदना जस्टिस पीबा ngamba टीम असिना अखोइना अवाबा तारबा मतमदा सरुक्यानबा लाखपबु तरामना ओकफम थो ए हाइबगा लोइनना MPCC अमदि AICC के माइगैदगी सु तरामना ओ ए हाइना फोंदोखे महाकना मखाताना हाइकेबदा जस्टिस डिलीवर तौगदौरिबा कांगबुना चंगलकपदा यारोइ हाइना थिंगलगदे मधु स्टेट असिगी ओइना मांगचबा ओइगनि हाइना सु फोंदोखे हाइरि पार्टी ऑर्गेनाइजिंग प्रोग्राम मीटिंग पांथोखनी मसी मीटिंग की तमक्ता मणिपुर की डिस्ट्रिक्ट कांग्रेस कमेटी की प्रेसिडेंट पुन्ना मणिपुर की कांग्रेस पार्टी की डिस्ट्रिक्ट कांग्रेस कमेटी की प्रेसिडेंसी पुन्ना तरागा मरीनी आइबा तरामरीसी ऑल इंडिया कांग्रेस कमेटी की प्रेसिडेंट मालिकार्जुन खड़गे का पुन्ना मीटिंग तवसदा सरुग्यानन होई नसी कोई पार्टी ऑर्गेनाइजेशन की स्ट्रेंथन तौनबा कोई खनखरे अमसुंग हाइबा तांग कुंतरे मार्च की तांग कुंतरे ता डिस्ट्रिक्ट कांग्रेस कमेटी की प्रेसिडेंसी की जतुना पार्टी मपान खनन मीटिंग AICC की इंचार्ज अमदी अकोई कई नजरिबा मालिकार्जुन खड़गे जी AICC की प्रेसिडेंट यावगा अकोई मीटिंग पांथोखनी पेन हेबले लिबो मैम सिंह ऑनरेबल अकोई जजेस सिंगना मसी येजुबा अदुगा होयना लेइबा एटीएमदा सही अनी फाजलाबा मसीदा थेकेबा अवाबा मैम सिंह से इथोना हाइनिगाई लेतना अवाबा याना पेनफुल ओइबा अवाबा मैम सिंह से मसी भारत की ख्वाइदगी वांगबा सुप्रीम कोर्ट ना मसी जजेस मैम स्टेप्स अमसुंग मसी चसे मसी अफबा वर्फा वैदिनी हैना आशा तौई FMR लौथोखिबा अमदे मेमा बॉर्डर फेंसिंग के मायोक्ता टेक्नोपल डिस्ट्रिक्ट के मनु चनलेबा एन सांतंग विलेज दा नगा स्टेडियम के अपुनबा बॉडी तरामपना अनसम के मिटेंग मखादा पीस रैली अमा चटखरे हारे पीस रैली अदुदा खोंगचट लोइसिंगना बैनर अमदि प्लेकार्ड कया पाइदुना FMR बु हानगी फिबमदा अमुक हेंगत हनबा बॉर्डर फेंसिंग तौबा लेपा हाइबा खोलाव कया सुलाव खियारी पीस रैली अदुगा मरी लेनना अनसम के प्रेसिडेंट टी हैज अंगतेन संगना भारत सरकारना इमेजिनरी लाइन अमा चिंगदुना युमलोनबा नगा खुनसिंगा इखोइगा तोखाई तोखाई तानाहनकी अदुबु ngasidi amatta oina punsinduna peace rally asi sinba ngamle loina loinana भारत सरकार का यानखिबा framework agreement अदुबो इकाई खुमनाबा वाफम सु फोंदोखे महाकना अमुकसु मखा ताना मसागी मरमदा जंगजरपा नगा अमबो आधार कार्ड न चिंगबा ID कार्ड उतपा अमुक मथौ तारिब्रा हाइनसु हंकी हारे
Samurau Bajar Mapada Leiba Lilong Kendra Amasung Wangoi Kendra Anike RD Amadi PR PMGSY Makada Sariba Samnaba Yamna Maruoiba Thong Asimioi listing Kayagi life plan Oideba Bile Bris Asige Makong Khara Haiba Horamlaka Yot Khara Tharamlaka Chablep Kiduna Chahimanga Suraba Fawbada Hanna Faw Yenglakdaba Miyamgi Khandaba Thawong Ase Yamna Laibak Thibani Haina Maitei Amadi Maitei Pangal Coordinating Committee Ki Gerol Amana Fondorakle Haideba Yamna Maruoiba Thong Asibu Saba Horamliba Thekadar Shuthiba Funky Treshu Haide Masigi Matangda Lilong Kendrigi MLA Nasu Mamangi Assembly Section da Putoktuna Hai Kraba Matungda Mari Leinaba Authority na Loishingani Haibagi Akanaba Matam Supi Krabani Haide Adubu Laibak Thibadi Ngasi Fawba Thekadar Asina Thawa Sadana Leithokli Su Haide Haideba Sida Mari Leinaba Authority na Atubada Matik Jaba Action Lokhat Pinaba Maitei and Maitei Pangal Coordinating Committee MMPC Sina Pukning Silakli Haibagalina Nathong Asibu Sariba Contractor Asina Prajar Miyambo Apang Siduna Chahi Manga Tabak Sudana Laithokpa Asibu Mari Leinaba Singna Kudakta Medeng Changbinaba MMPC Sigi Cherol Asina Appeal Directly Haide Chorachandpur District Tangase Curfew Komthok Lingai Manungda Pamdaba Thodok Thokpagi Paug Laite Ngase Yupung Tarete ki Nutil Pung Mariga Minikontra Fawba District Asige Mafong Kanada Curfew Komthokle Adamoinama District Asige Kangbai Samulambam Amadi Sangai Court Subdivision Ge Mafam Sing Asida di Curfew Komthokloi Haina District Asige District Magistrate na Thokpa Cherol Amana Khangalakle Paugi Likhuna Bagi Matung Inang Asi Curfew Komthoklingai Manungda Chorachandpur Town Ge Mafong Kanada Dukan Sing Amasung Kaitel Mapum Fana Hangke Haide Miyamna Thoklaktuna Tangai Fadana Changba Polam Sing Lainaki Lambida Gadi Chatki Jomi Student Union Ge Shutdown Amasung Curfew Sina Haujik Jathariba CVS Sige Yauna Atei Exam Sing Digdi Athingba Thamde Haide Ngarang Numidang Athingba Fawbada Nupi Mayam Thoklaktuna Ngak Sen Bagdagi Ahing Chupa Santi Oiki Haukiba Chahi English Singani Kul Humdoigi July Ani Dakumbi Police Station ke Manung Chana Lairiba Khoijuman Tabi Chingthakta Khun Ngaktuna Lairingaida Kuki Militant Singna Maikai Kayadagi Nomaina Kapsilakpadagi Laikhidraba Khoijuman Tabi Chungya Lekai Dagi Naurem Raskumar Maitei Ningombam Ibom Chamaitei Amadi Haubam Ibom Chamaitei Gi Ningsing Yumbi Ngasi Khoijuman Tabi Ground Up Peace Committee Kanglaipak Manipur na Saba Loiraba Athauba Ahungi Ningsing Yumbi Ahungi Maikhum Hangdoktuna Lamdam Aduki Miyamna Kusinabagi Thauram Ama Khoijuman Tabida Pangthokre Haide English Singani Kul Humdogi Me Humdagi Tholakhiba Irang Asina Maram Oiraga Manipur gi Tongan Tonganba Mafam Kayada Imaleba Kidamak Thawai Thakraba Athauba Singidamak Peace Committee Kanglaipak Manipur Special Fitina Hotna Duna Laikhidraba Athauba Sing Asige Memory Stone Oina Ningsing Yumbi Kaya Sadana Mafam Kayada Hotnarakpagi Makhata Ngasi Athauba Ahum Adugi Ningsing Yumbi Adu Saba Loiduna Ngasi Maikum Hangdoktuna Miyamda Athauba Sing Adugi Ningsing Yumbi Sing Ado Aina Thingkraba UNLF ke Hanagi Chairman RK Sanayai Ma Megan Peace Committee Kang Leipak Manipur ge President Rajan Maitei ACHOM ge former President and Rajendro Eras Boy Yauna Imung Manung ge Miyoi Singa Loinana Maikhum Sing Adu Hangdoktuna Laisu Katuna Ikai Khumna Ba Utke Thauramadaga Mari Lenana RK Megan LS Sanayai Mana Fondorakpada Sanglaba Manipur gi Itihas Asida Handak Manipur Imalebak Asibo Machet Tana Thukaina Ba Tem Sinnarakpa Asi Handaki Asina Khwaidagi Chawba Tem Sinnarakpa Amani Asigumba Leibak Thukaina Ba Tampakta Leirba Kanglo Furup Kayabu Machet Tana Thukaina Ba Hotnarakpa Asi Yamna Chawba Wathok Leiba Thaurang Amani Habasi Aikhoi Khangminaba Change Chumnagi Kuki na Maitai Nungsidabagi Lanta Silakpat Natana Manipur Leipak Sem Kibagi Fibam Adu Thugairaga Leipak Asi Machet Yenage Haib Ki Thaurang Amani Haibasi Aikhoi Khangminabatai Adu Oiragadi Asigoba Kaya Asi Maithiba Pige Haragadi Aikhoi Apunba Amata Oibagi Wakalon Adu Changi Haiki Thauram Adu Dabora Yangbi Gram Panchayat Ki Administrative Committee Ge Chairman Thiam Bromes Lamdam Kayadagi Lakhebi Ima Singh Lamdam Adigi Club Organization Imam Maira Paibi Singh Luchingbi Kaya Nasu Sarupyaki Haukiba Mars ki Tang Tara Nipan da Yausang Sport Kamari Ledana Kasar gi Lakhifu gi Manung Chanalaiba Khun Karamga Part 1 da YMC ena organize Tauduna
Thongang Youth Festival English Singani Kunmanga Numit Humni Chupna Sin Kiba Festival Ge closing ceremony Pangtokre Hari Hariba closing ceremony Asida open section prize distribution Amadi musical performance Tauki Hari open section Aduga Sarukya Kiba Miyoi Sing Adudi guest of honor da YMCA Ge President Roman Duang Koko Komgi Chairman K Santi KR Singh YMCA Ge Legal Advisor NG Romakanta Singha YMCA Ge MNC Cum Advisor President KSS Singajit Singha All Assam Manipuri Women Coordinator Committee Ge President K Aruna Devi Retired Senior SPP Sunamani Singh Advisor UMAA Ge NG Niranjan Singha Thongang Youth Festival English Singani Kunmanga Ge Convener Organizing Committee L Suren Singha Desamgi President Mayembam Somorjit Singna Oiki Hari Special Guest da BJYM Hailakandi District Ke President Dr. Milon Das Amadi Appropriate Speaker da Manipur Theatre Center Assamgi Renowned Writer Amasung Scholar cum President Dr. Kunjalan Yendrembam YMCA Ge Advisor Dr. Raju Kumujam Women Action Committee for Village Protection Ge President Konthojam Sunita Social Worker Prenjip Thokchom na Oiki Hari Another welcome address na YMCA Ge General Secretary Rosan Iromna Piki Amadi Board of Thanks na YMCA Ge BP Amadi Organizing Committee Ge Finance Secretary Anil Khongdram na Piki Hari Open section adu thoram adu ge president na thagat wahai phongdoktuna loishin khraba matungda numit humni chupna sanake ba sports sing du ge prize distribution ge thoram ama tawkibaga loinana program adu ge aroiba oina Manipur gi saknai raba singer amadi Barak Valley ge singer kayana miyang ge thamoi pelhanduna haidba program su loishin ki haire Thawbal Kaithel ge ahangba mafam yengdna anauba structure mayam sajilakpa asina miyamna khudong chadba kayam mayok na hale amade semgat sagaliba singleptuna hanegi ayabagi makhada semgat libano haiba adu ngasidege numit mangani ge manungda Thawbal Municipal Council ge maikai miyamna khanghalaktrabadi makhal makha kayagi khongjang changsilagani haina Superstar Club ke Publicity Secretary Asem Saratna ngasi nungthil Thawbal awang leikai ge community hall da pangthok khiba Paugi mifam amada phongdokre hari mahakna haikibada Thawbal Kaithel ge ahangba saruk kayada Thawbal Municipal Council TMC na apam pam da moongda dukan sajinduna Kaithel asige masak thihale Kaithel asida hingjariba miyamgi khanbagi mahutta TMC na sendal lambi khaktama khanduna leire Thawbal Kaithel asi matamga chunaba moongda SYMPLEX Company na ningthina sabiram laba Kaithel amani adubo haujikti Thawbal Municipal Council na sen khak fangnaba lambi manba moongda Kaithel asigi ahangba jaga pumnamak dukan sajinbagi thabak chatharakpa asina Kaithel asigi masak yamna thihale Hauji Kaithel asigi manungda nungshit nungsa ningthina changba ngamdraba amamba jaga kaya amat leire Kaithel asida chathok chashin yamna nungai handre Karigumbada Maihau Lampok Torakzaba Tarabadi Fair Service na Changba Yaba Jaga Fawa Amat Leitre Kaithel Asik Natana Kaithel Asigi Akoibada Laireba Yung Kaya Amagisu Kudong Tiningai Oire Miyamgi Yaifaba Yaba Tabak Sing Haibadi Drainance Ningtina Semjin Daba Kaithel Yakoibada Lambi Koilas Taduna Lambi Semjin Bidabagi Mawong Kaya Asok Apan Nangkre Amadi Leitriba Gari Park na Chingba Kayabuna Amate Sembidre Subnatagi TMC da Khak Kanagadaba Sendal Lambiki Oiba Tabak Khak Tamak Toduna Leire Maram Asina Handak Inauna Semgalakliba Dukan Kaya Asi Atubada Semgat Pat Lepio Manilenaba Sing Nasu Yeng Sin Bio Ngasidagi Numit Mangani Manungda TMC na Karamba Kanagi Ayabagi Makhada Sabano Haiba Dutang Taba Ama Kangbirak Trabadi Thawbal Awang Leikai ge miyam mera paibi amade Superstar Club na makhal makha kaya gi khongjang kaya changsin gane haina fondra khe hairi ngasigi paugi mifom atuda Superstar Club ki atai thomi sing leikai ge miyoi kaya su sarukya khe
Chaliba chahi English singani kun manga fawbada leibak asidagi TB leina muthatnabagi pandamda mamang chahi December tareta leibak sinba thungbada hawdokhiba numit chamani chupna chathagadaba intensified campaign on TB elimination ge saruk ama oina ngasi thobal wangmataba CMO complex da leiba district TB center da media sensitization program ama pangthokre hare Thobal district da leireba tongan ba media house singda mathau toriba media Person sing amadi district TB center ke staff sing na sarkyadana pangthoki ba thorom atada National TB Elimination Program NTEP gi district coordinator oidibe thongam Stefina haikibada chaliba chahi English singani kun manga da leibak asidagi TB leina muthatnabagi pani chatharakhiba TB elimination campaign ase Thobal district su mai pakna chatharakle TB leina muthatpada district asida leiriba media persons singna hanadagi su mateng pangduna lakli amari makhata na su leina ase muthatnaba honabada lengakna paikhalliba scheme kaya sing ase miyamda paksana khanghan biduna kana bising ase fangnaba mateng pangbiyo haina appeal tawkhe Hakna hai TB leina ase matam chana layengduna hidak chabada fabak ngamme losinduna khanghanda thamba ase tawbiganu Legangna scheme kaya paikhatuna anaba sing da piriba khodong chaba sing ase loduna TB na dabak khunai ama oina ba khonamina si haike numit chamani gi campaign asige manungda tongan ba panchayat ki miyoi singa khusamnaduna amade lekai da TB awareness program mafom kun mathoi da pangthoki Ni Kishan Mitra initiative ke makhada TB naraba miyoi kuntra tareta Gerum Sangom Hawaii Chengwai na chingba machi oiraba chinjak sing fangale Jira Parisad Administrative Committee ge chairperson pradhan na members singa khusam naraga TB na naraba miyoi humfudara humdoi su adopted tawki hana Stefina Fondoke District TB Officer Dr. Yumnam Samena Hai Numichamani ge TB elimination campaign asige manungda Thobal district ki oina vulnerable miyoi lising kuntra Mathoida TB gi awareness yohanba ngamkhe masige manungda miyoi lising ahum lemna TB test tawbada miyoi taramari TB na nare haiba khangba ngamkhe miyoi lising amaga chahum dasu CYTV infection ge test tawkhi masige mathakta vulnerable individuals haidana diabetes na narabasing ahal oirabasing yuda laichurabasing HIV ga sagon naribasing churup maikhu thakpasing Hana TB na naramba sing amasung makoigi imung manung sing amadi machi oiba chinjak watpagi anaba sing ahenba medeng thamduna khongthang kaya lokhatuna campaign ase mai pak na changsin ki haike ngasigi media sensitization ge thorom adada Thobal district working journalist union ge president soibam binoi na su sarfya ki SK Women's College Nambol ge principal Dr. W. Robindro bo transfer tauba yaning da ba phongdoktuna ngasi college asige student union na principal office amadi college so loan tuna khongjang changsin khre hare college so loan sin ba aduga mari ledana college asige student union ge finance secretary Tongbram Malana phongdokhibada college asida anoba principal in charge ama tharakpagi mahutta college asige wadiba oja sing oina Thabi raklagadi hena nungai jagadabani amadi exam maya asida maheroi sing irang taunana ba sinbi ganu maheroi sing na taliba demand ase thabak to onthor piraktrabadi makhata na college so athumak londana khongjang changsin khigane haike maheroi sing na khongjang changsin bada atuda principal in charge ama leina principal in charge ama thamjilakpa ase maram sungcha chade college asida 4 years ITEP hangdokna ba hotnariba asida regular principal oina thabira o mari leinaba singna transfer posting tawbada sak mai yenglaga tawbigano college asida principal in charge tharakpa sungya yaroi principal gi oina di in charge ama hanadagi leijare aduna department asige watliba oja singda oina transfer tawbira o chahi ama henba khaktamak wadiba oja ama bo principal IC oina tharakpa yaroi Oja Singhi award public thali absorption tawbidri salary fangdabana oja amadi staff masing 40 plus watli college asi matik charba college singi manungda ama oiriba college ni aduna satra singi khalaga college atmosphere da thugairakpa yaroi amadi NCTE ke
matung ina thabirake haiba tarabadi BED department ge matik jaba HOD oina thabira u haina thaba placard sing sizinakhe अनौब प्रिंसिपल था अनी अहम खतंगी ट्रांसफर तौबीरपसे अखोई याजनिंगदे हाना लेजरमीबा अखोई प्रिंसिपल W ज्योतिमोर सिंहाबु अखोई मफम असिदा महाकी मतम लोइद्रिबा फावबा लेहनबियु मरमदी अखोई कॉलेज असे असुकी मतिक सोथरमे मरमदी सोथरिबगी मरमसिसु सुमाय तौदना था अनी अहम खतंगी मतम सांगदबिदा प्रिंसिपल से अदुम ट्रांसफर तौहनबिरकपगिने सिगी मरक्सिदा अनौब प्रिंसिपल अमा थाबिरकपा हाबसे मरी लेनबसिंगना मीटिंग संगबियु अदुगा करिगुंबा अखोइगी हान प्रिंसिपल से सिदा दुम लेरे हाइबगी ऑर्डर से थोक्त्रिबा फावबा अखोइ खोंजंग से हनबा लेतना चंगसिनगनी ngasi अहानबगी ओइना बिष्णुपुर डिस्ट्रिक्ट नतना नोने चुराचांदपुर अमदे कांपोक्पी डिस्ट्रिक्ट की लाकपा मियामना अना लायेंगबदा खुदोंग चादबा कया फंगहल्लिबा डिस्ट्रिक्ट हॉस्पिटल बिष्णुपुर ngasi de awatpa kaya leibana ana layingbada khudong chadaba kaya mayoknariba ase tha asige kuntra fawbagi manungda awatpa khudimak sing mention bidrabade makhal makha kaya ge akanba khongjang jangsilagani haina Taubul dege social worker TH Bira Singh na phongdorakle haire wafama sing asi TH Bira na hospital asida laktuna anaba miyui kaya layingdana leiramba thaong kaya ubadege pendra duna paumi singda phongdorakhibani TH Bira na makata na haikibada hojik hospital asida medicine ge doctor watna ana laying bada khudong chataba kaya prajamya na mayok nade nurse kuntra ma thoi sensen post oina leifam thokbada kun khak leibana administration na akaiba kaya leibana ana laying da khudong chataba kaya thokliba asitha sigi kuntra fawbada Mari Lenaba authority na mention bidrabadi mathang numitagi Bishnupur amadi akoibada leiriba club organization mera paibi kayaga kusam naraga hospital thing bayauna makhal makha kaya ge kan makhongjang changsil lagani haike medicine gi jaga sida patient mayam ama yengra lerame koi district sigi haiba patient mayam du koi gi khangna chana ba ima ibe ipai ton mayam ama yorme da kore sum kari gino sai pung tara digi doctor ji yeng bu du pau loi ji kari gino aiba matam da patient ji na ngon haibi rai doctor ji ani khakte hen lakte ya da akoi na thigat charu matam da doctor ji di tasena medicine haiba doctor ji adu ki mati Bishimu district hospital ji da watna lerame adu ikang gangudna koi doctor manoranjan mafam sidagi satkhira hare adu sarkhe du ma government ko bunai adu government ko ga su ma gi mahul ama atuba da thabiro adu akhoi gi medical officer na su yam kanna Thaubal district ke yaripok warok chingdang ase ayuk Thaubal gi SP Sivananda Shaf ki Survey ki lamjing makhada yaripok police amasung BSF ki apunba kangbo amana thibo humbugi thabak chathabada yamlaba khulai kya fagat pangam khre hari police ki paw amagi matung ina yaripok warok chingda masak khangdaba khulai paiba aran mata wo miyoi singna khusu khulai kya lotuna thamle amasung security force ki mathakta landana ba thorang tawre haiba kaknaba paw amak fangbadigi thibo humbugi thabak adu chatakhibani fagalaba khulai sing adu de magazine asangbaga lenana 7.6 mm SLR ama magazine asang bagal lenana 7.6 mm SLR ama amade 303 ge maru kunni yaripok police station na case ama register tawduna makhata na thijili haire Supreme Court of India ki Judge Taruk Manipur da laktuna tongan baching amasung tampak ke relief camp ta changjak form lawduna directly ba miyoi singge fibam yengsin na ba Makoina tembang polam sing khusin naba yauna makoina mathau taba legal amasung humanitarian assistance sing fanghan naba gi pandamda state asida lakadori haire me ahom inglisingani kul humdoi dagi hauraklaga hojik tha kul humdoi changsil laklaba manipur gi sanglaba lan asigi manungda ahan ba oina lebak asigi khwaidagi wanglaba wayel sang oiraba Supreme Court of India ke lakadori ba Judge Taruk adade Justice BR Garvai Justice Surya Khan Justice Pirkamnath Justice MM Sundes Justice KB Vishwanath amasung Justice Nomai Kakpam Kotishore ne Court asige Judge Taruki tem ase masida yauriba National Legal Service Authority NALSA gi Executive Chairman su oiriba Justice BR Garvai na luching lakani haire Supreme Court ki Judge Tarukna Manipur da hakthengnana chatnana ba thaurang tawrokpaga mari leinana Fongdorakpada wafam singge manungda hojik Manipur da thokkiba lan asina sokhalaba furup singge miyoi singda legal amasung humanitarian ge mateng sing piba mathau tare haiba adu mayik sengna taklabani haire
पनबा याबदी मणिपुर की लान असे मे अहुम इंग लिसिंग अनि कुल हुमदोइदगी हौरक्खिबनी मियोय लिसिंग हुमफु हेना चिंग अमसुंग तांपांकी रिलीफ कैंप सिंगदा हौजिक फावदा चंगजफम लौदना लेरक्लिबनी अदुगा कोर्ट असेगे जज तरुकना स्टेट असेदा थुंगलगदबा नुमित असेदसु हाई कोर्ट ऑफ मणिपुर की मपो कुमन थौरमसु पांगथोकदौरिबनी हाइरे MSPDCL na tongan ba mafam sing da thibo humbugi thabak chathabada mai lana sizinaramba consumer kaya fagat kre MSPDCL ki general manager na thokpa cherol amagi matung ina haukiba numit nini asida mai lana sizinaramba thawal subdivision ge mafam khara dege miyoi ahom yaripok subdivision ge yaripok lairong trail singalorem bam changam dabigi mafam sing dege miyoi mapan bisnupur subdivision ge nacho wat number 4 ge mafam sing dege miyoi mare moirang subdivision ge kwata chingai area dege miyoi ani kumbi subdivision dege ahom puna consumer kun matoi fagat pagam ke masigi manung da consumer taragi mai kakre haire laibak thiba tholok ama oina ngarang numidang pung nipan nom tarakpada gari macha thaudna lakpa miyoi ama uchiwa thambal hobi masak khanghaudaba gari achauba amana thomlambadagi mafam tada laikhidraba miyoi adudi thobal leisang them wangmata badagi asem maimu chahi yankhai mathoi apokpa laikhidraba asem iboton sin amade asem chaubihal devini mahak ngarang kakching district ke manung chanalaiba yandongda mahak ki machanupi bu luhongba ama yaurunaba thiluraba matungda yumtamna halakpada laibaktiba thodok adu thokhibane haire thodok thokfam mayang Imphal police station OC amade Manipur police ke forensic science ke kangbu laktuna kupna yengsilaba matungda rims ke miral sangda thamkhre hairi amade police na FIR ama case lokhatuna thijinba hokre haire amaromda uchiwa Thambal Khong accident thodok aduga mari lenana JAC against the hit and runs of Asem Maimu Singh Samkre T Momo Chabu JAC ki convener hapaga lenana gari amade gari mapu fagatri fawba mani gi asi bahachang lokhiroi haba warep lokre leisang them wang matabada leiba leikhidrabagi yumda pauge mifam pangthokladana JAC ki member L Suresh na leikhidabada thodok asi yamna laibak thiba amani Thokaningdaba laibak thiba thodok adu thoklaba matungda asokpa adubu hanna yengbiramdana chenkiba ase imung manung amade JAC na pende thodok asida chenareba gari amade gari mapu athuba matamda fabiu laikhidraba manibu thomlamliba gari amade gari mapu fadraba fawba ase bahangchang lokhiroi haina JAC na warep lore haba wafam phongdokhe laikhidrabagi machanupi atonbi Janita asem nasu mapabu thomlamliba gari mapu fadana dandi bibi haina penda wafam su phongdorakhe makharam taba matamda ekhoi asem maimu hauba ekhoi laikai gi mana basina ma machanupi ama ekhoi mai lambi ro to thinba chatchaba matamda hallo thiluraga halapam matamda khangudana gai amana four wheeler nya bichina ba gai amana khangudana thombiram base masi menung silaitana thombiram bada ekhoi yam nuaite mamdi thomami ba pose masa karino kamai tobno sokra soktabra or kanba ngamgada ngamoidra haibagi ibamda kitang pukhat piraga or yengjan biraga imung manung da pau phona biraga thambiram magadi ekhoi thombiram ba du yamna thamoi chena ekhoi thaga phongdo cherangga dabane adubo kariguma wahi amata haramtana mirot amagi type chel laga leigiba se thombiram ga thamam biram ra haibase ekhoi leigidaba imung manungi dartagi yam nungai taba amasung pendaba phongdokpaga loina JAC ama semjare ba JAC se the JAC against the hit and the run of semaimu sertagi achiba akchangsu logdabaina ekhoi JAC gi tartagi ama toina yana World Head Injury Awareness Day ki thorunga mari lenana ngasi Caesar Hospital and Research Institute Private Limited na sinana miyamda paujel piba mini marathon ama pangthokre mini marathon asi kanglagi Western Gate ki Caesar Hospital for Chenki Hospital asina sinana pangthokpa mini marathon adu hospital adu ke chairman and Managing Director Dr. K. Haspalina Kanglagi Western Gate ki lamthaki lamjeloi kayana sarukya kiba marathon aduna North AOC Chingmairong Thangmaiban Langfel Targa Caesar Fawba Jengani
Rally adugi matangda Dr. K. Hespalina hakibada malemgi oina pangthokpa World Head Injury Awareness Day gi saruk ama oina Siza Hospital na so palan thoram ase pangthokpani India gi oina thokpa accident gi manungda chada khumfu road traffic accident dani masi thoktana ba ekhoine cheksina gari thauba changi Haujikti kokta sokpa ase layeng ba ngamle haiba ase khanghan ba tangai fade haiba gi wafamda rally ase pangthokpani Aikhoina gari thauba matamda helmet upa drink tauraga gari thaubidaba amade seat belt faba kawroidabani haina mahakna makha take March की तारीख कुन पृथ्वी ओइना हेड इंजरी अवेयरनेस पांगथोकली अदुगा मणिपुर दसु सिजा इंस्टीट्यूट ऑफ हेल्थ न्यूरोसाइंस सिजा हॉस्पिटल का पुलगा नसिगी मैराथन मिनी मैराथन है तार मसी पांगथोक जाबनी मसीदा 195 बीट पर मिनट सिजा ट्रैफिक की सिनाउसिंग मैम अमा यावबिरी हमना अदुगा लोकानंदा मासु यावबिरी पांगथोकचरी दुनिया वर्ल्ड पुमदा पांगथोकपा अखोई हेड इंजरी अवेयरनेस नि अखोई डॉक्टर पालिना डिटेल दी पंचखरे मैम अदु अखोई साइड तगी मैम दा अवेयरनेस भी नबा अखोइना हाइजेनिंग से सेफ्टी मेजर्स मैम डॉक्टर पालिना हाई किबम सिंग दो फॉलो तो बिरगा कोकता सोकपा हेड इंजरी की वरी ममनम सिंग से अखोइना प्रिवेंट तो यानबा अदगी सोगसु अखोइना मतम चाना लायंग नबा Hospital asige neurosurgeon Dr. Shehas Gautam na ngasi pangthokliba thorom asena accident thoktanaba checksina gari thobiu haipa paujel ama pinaba hotnabani yariba makai gari macha amadi achoba thoba matamda mobile phone pairaga thobiganu lambi da thokpa accident da kokta sokpa tarabadi aikhoina ahanbada tawgadaba thabak sing asena ningthi na khangba tai haipa wafam su thamki Manipur gi ching amasung tampak ki mafam sing da security force na area domination amadi thibuhum gi thabak leptana chathare Amaromda Manipur Police Control Room na thadorokpa cherol amagi matung ina National Highway 37 Imphal jiribam lambi amade National Highway to Imphal Dimapur lambi da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari chani ka taruk amade chahumga ama hairiba lambi asida apan bayawdina pushilakre Makatana poche pusilak pada kudong tiba thoktana bagi damak chinaningai oiba mafam singda security force na checksin thaurang lokhat ki Manipur district pumna makta pamdaba thodok thoktana bagi damak ching amasung tamda puna checkpoint chamagatara hangduna achadong sing check tawduna wahang pahang chatakhi miyoi amata mifa mifundi yaukide hairi Nimfutare Suba Junior Boys and Girls ki handball tournament KVWA Mayang Imphal Kokchai playground da ngasi nini chanba numit ayuki ahanba match da YLK Chingai Tespur amadi KLLYDO Kongpal anina sanaki ba match atuda YLK Chingai Tespur na KK LYDO Tarataret ahumda maithiba piduna YLK Chingyai Tespur mai pakre aduga anishuba mesta KVWA Mayang Imphal amadi MRC Chajing Maireng Khong asina sanakiba mes aduna KVWA Mayang Imphal na MRC Chajing Maireng Khong bo taramathoi amada maithiba piduna KVWA Mayang Imphal na mai pakre Aroibada maroiba pau amuhanna pizari Supreme Court ki Judge Taruke Manipur Khongchat ase yamna afaba khongchat ama oihaninge Mega Chandra FMR lokthokhiba amadi voter fencing gi mayokta peace rally ama chatkre
Thong Saramba Thikadar Thiba Khangkidre Mari Lenama Singna Medeng Changbiu MMPCC Amade Churachandpurda curfew komthokre dukan amasung kaitel sing thong hangnakre hari hojik Hojiki oinadi Mami TV na sandok jaba prime time news matang asida loijere miyam bamuka na khurum jare